ꯍꯥꯏꯔꯁꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯥꯅꯤ ꯉꯁꯤꯁꯦ ꯁꯤ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯅꯦꯕꯀꯣ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖꯁꯦ ꯑꯗꯣ ꯆꯦꯂꯦꯟꯖꯀꯤ ꯄꯅꯤꯁꯃꯦꯟꯗꯣ ꯂꯥꯁꯇ ꯍꯥꯏꯖꯔꯝꯃꯒꯦ ꯃꯥꯅ ꯍꯥꯏꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯁꯤꯕꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯆꯥꯔꯒ ꯍꯥꯎꯕꯛꯇꯕ ꯍꯥꯏꯖꯔꯛꯑꯒꯦ ꯍꯧꯔꯁꯤ ꯍꯧꯖꯤꯛ ꯁꯤꯌꯥꯟ ꯆꯥꯗꯣꯏꯔꯣ ꯅꯪ ꯆꯥꯅꯤꯡꯕ ꯍꯥꯟꯅ ꯆꯥꯔꯣ ꯀꯔꯤꯕ ꯁꯤꯁꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯏꯔꯣꯟꯕ ꯅꯠꯇꯦ ꯁꯤꯡꯖꯨ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨꯅ ꯃꯌꯥꯝ ꯕꯦꯂꯦꯟꯗ꯭ꯔꯤ ꯏꯔꯣꯟꯕ ꯑꯗꯨꯒ ꯑꯁꯤꯒ ꯆꯥꯔꯒ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯏꯖꯔꯛꯑꯒꯦ ꯁꯥꯏ ꯁꯣ ꯂꯣꯟꯕ ꯌꯥꯏꯁꯦ ꯁꯨꯁꯤ ꯆꯥꯛꯈꯣꯝ ꯃꯌꯥꯝ ꯆꯥꯎꯗꯣꯏꯅꯦ ꯆꯥꯛꯈꯣꯝ ꯄꯥꯏꯔꯛꯑꯣ ꯁꯥꯏ ꯈꯔ ꯆꯥꯛꯁꯦ ꯀꯨꯏꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯩ ꯆꯥꯛꯇꯣ ꯌꯦꯡꯉꯣ ꯑꯩ ꯇꯥꯟꯅꯔꯦ ꯃꯥꯒꯤ ꯈꯨꯄꯤꯛꯇꯣ ꯑꯩ ꯈꯨꯆꯥꯎꯗꯣ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯄꯥꯏꯕꯗ ꯉꯝꯊꯣꯛꯑꯦ ꯋꯥ ꯕꯦꯂꯦꯟꯗ꯭ꯔꯤꯗ ꯑꯩꯅ ꯆꯦꯂꯦꯟꯖ ꯇꯧꯔꯝꯃꯅꯤ ꯕꯦꯂꯦꯟꯗ꯭ꯔꯤ ꯆꯦꯂꯦꯟꯖ ꯇꯧꯕ ꯌꯥꯔꯦ ꯃꯈꯣꯡ ꯃꯐꯩ ꯁꯨꯃꯥꯏꯅ ꯎꯜꯂꯣꯕ ꯍꯥꯞꯄꯛꯀꯅꯣ ꯍꯥꯏꯔꯛꯄꯗꯣ ꯑꯩꯅ ꯍꯥꯞꯄꯛꯇꯣꯏꯁꯤ ꯁꯨꯃꯥꯏꯅ ꯎꯠꯂꯣꯕ ꯊꯝꯅꯦꯜꯁꯀꯤ ꯀꯃꯥꯏꯅ ꯅꯝꯕꯅꯣ ꯈꯪꯗꯕꯅꯤ ꯆꯥꯔꯦ ꯌꯥꯗꯦ ꯂꯧꯊꯣꯛꯏꯕ ꯌꯥꯗꯩ ꯂꯧꯊꯣꯛꯏꯕ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯏꯔꯛꯑꯣ ꯍꯥꯎꯋꯦ ꯑꯩ ꯆꯥꯛ ꯈꯨꯌꯥꯝꯗꯣ ꯌꯦꯡꯉꯣ ꯕꯦꯂꯦꯟꯗ꯭ꯔꯤ ꯅꯪ ꯑꯗꯨꯗ ꯑꯩ ꯀꯃꯥꯏꯅ ꯑꯩꯅ challenge ꯉꯝꯗꯣꯏꯅꯦꯕ ꯇꯧꯗꯣꯏꯅꯣꯕ? ꯆꯦꯂꯦꯟꯖꯇ ꯅꯪ ꯍꯧꯔꯦ ꯑꯗꯨꯏꯗꯤ ꯑꯩ ꯇꯧꯔꯒꯦꯀꯣ ꯆꯦꯂꯦꯟꯖꯅꯦ ꯍꯥꯏ ꯆꯥꯛꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯀꯩꯅꯣꯕ ꯅꯠꯇꯦ ꯅꯪ ꯑꯁꯤ ꯍꯥꯏꯁꯦ? ꯆꯦꯂꯦꯟꯖꯁꯤꯅ ꯀꯔꯝꯕꯅꯣ ꯁꯤꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯆꯥꯛ ꯃꯌꯥꯝ ꯆꯥꯗ꯭ꯔꯁꯨ ꯃꯔꯤ ꯌꯥꯅꯔꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯣꯏꯕꯒꯤ ꯆꯥꯛ ꯃꯔꯨꯝꯕ ꯃꯥꯡꯍꯟ ꯌꯥꯗꯦꯀꯣ ꯋꯥꯗ꯭ꯔ ꯊꯕꯛ ꯁꯨꯕꯗ ꯑꯩ ꯒ꯭ꯂꯥꯁꯁꯤꯗ ꯃꯅꯝ ꯀꯥꯈꯠꯂꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯇꯣꯠꯄꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯧꯋꯦ ꯑꯩ ꯑꯃ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯗ ꯁ꯭ꯋꯥꯏꯗ ꯃꯍꯤ ꯍꯩꯈꯤꯕꯅꯤ ꯂꯧ ꯍꯥꯎꯗꯤ ꯍꯥꯎꯔꯦꯍꯦ ꯏꯁꯥꯅ ꯊꯣꯡꯕꯒꯤ ꯑꯅꯤꯁꯨꯕ ꯇꯞꯅ ꯇꯞꯅ ꯆꯥ ꯂꯩꯅꯨ ꯑꯩꯕꯨ ꯀꯟꯅ ꯆꯥꯖꯔꯝ
ꯃꯍꯤ ꯈꯔ ꯍꯩꯔꯧꯔꯣ ꯆꯥꯝꯃ ꯊꯣꯛꯇꯣꯏꯅꯦ ꯌꯥꯔꯦꯀꯣ mukbang challenge cái gì rồi đó. 머리도 쏘면서 빌런이 짜증나네. 나 근데 저거. 라고야 돼 봐. 아이네 괜찮아. 여기 직원 다 나를 따라해라. 그래. 한비가 아니야 싫어. 나는 아주가. 챌린지 그냥 골반이 떠 있어. 그 말라는 거 하람. 아이디 다 여기도 나 통과 해도. 아이 떠오르. 신야대 지금 야. chicken masala yaudé. 아생벌리가 다가도 못하는 맞대. 이거 해요. chicken masala yaudé 보고. 신주 yaudé. Người Hàn gì đó có mấy tao hả? Xem người học với học tập hả? Nah, này kalau benar này đó. 산. Xong như thôi rồi. 응. 하위 고치 좀 해줘. 누수 깨미하다. 살이 싹씩 싸겠다 그래. Cái gì hả bố? Cái lôm vậy. 왜? 이런 거 이건 이런 것도 럭톡 봐야 돼. 너무 레오래. 넌 진짜 하는 거 그래? 뭐야? 마나 눈을 레이라니. 얘 그래. 나만 듣다시네. 야, 지금 안. 그이노. anh hai la là bỏ. Mà bạn đi. anh hai la là bỏ trẻ. Không muốn chặt bạn này để năng. 머리 nè. Mau. 머리. 방금 아주 머리. 남자들과 말이. 머리 nè bà. 그이노. 에, 라이라 만 hai nè, po ba mi lấy rồi, aka ba mi lấy hai cái nè. 아이 뭐지? Ai cái proof lấy. Lê, chị xin lỗi bà con đập ra. Xin lỗi vậy. 미기 lùi ra. 뭐 공부해 그래. Nga ko lang ko tay. Ai cái proof lấy. Mà lấy ra tầm mà thăm. Mà lấy ra tầm. Ai đi thêm cái tàu vẫn nát bà con. Ai đi sắc yam cha. Ai đi thêm cái tàu vẫn nát bà. Ai đi sắc yam cha ngay ta. 까는 남이라도 따르더라.
ꯅꯪꯅ ꯉꯔꯥꯡ ꯀꯔꯤ ꯍꯥꯏ ꯑꯩꯗꯤ ꯄ꯭ꯔꯨꯞ ꯂꯩ ꯃꯌꯥꯝ ꯑꯩ ꯄ꯭ꯔꯨꯞ ꯂꯩ ꯄꯨꯊꯣꯔꯛꯀꯦ ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯦ ꯀꯦꯁ ꯈꯨꯗꯤꯡꯗ ꯄ꯭ꯔꯨꯞ ꯆꯪꯗ꯭ꯔꯥ ꯑꯩ ꯄ꯭ꯔꯨꯞ ꯂꯩꯌꯦꯕ ꯌꯥꯗꯦ ꯀꯅꯥꯅ ꯑꯀꯥꯕ ꯃꯤꯅ ꯂꯩꯅꯗꯣꯏꯅꯣ ꯃꯥꯏꯗ ꯇꯩꯔ ꯌꯥꯗꯦ ꯍꯥꯏꯕ ꯎꯝ ꯆꯥꯡ ꯌꯥꯗꯦ ꯑꯦꯕ꯭ꯔꯤ ꯀꯦꯁ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯨꯞ ꯆꯪꯗ꯭ꯔꯥ ꯑꯩꯒꯤ ꯄ꯭ꯔꯨꯞ ꯃꯤ ꯂꯩ ꯃꯣꯏꯗꯤ ꯇꯨꯝꯍꯧꯔꯗꯤ ꯃꯣꯏ ꯌꯥꯔꯣꯏ ꯈꯪꯉꯔꯣꯏ ꯀꯩꯅꯣ ꯀꯥꯎꯔꯝꯃꯅꯤ ꯃꯣꯏꯗꯤ ꯅꯪ ꯃꯊꯪ ꯂꯩꯗꯣꯔꯕꯅꯦ ꯀꯥꯕ ꯃꯤ ꯂꯩꯅꯩ ꯍꯥꯏꯔꯤꯕ ꯑꯄꯣꯕ ꯃꯤ ꯂꯩꯅꯗꯦ ꯁꯤꯡꯖꯨ ꯏꯔꯣꯟꯕ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯁꯦ ꯇꯥꯕꯗꯃꯦ ꯍꯥꯎꯅ ꯆꯥꯔꯕꯀꯣ ꯔꯣꯁ ꯇꯧꯔꯒ ꯆꯥꯖꯒꯗꯕꯁꯦ ꯋꯥꯅ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒ ꯉꯝꯃꯝꯗꯥꯏꯗ ꯅꯪ ꯀꯩꯅꯣꯝ ꯍꯥꯏꯖꯤꯜꯂꯛꯑꯦ ꯑꯩꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯒꯦ ꯂꯥꯁꯇ ꯃꯥꯅ ꯍꯥꯏꯕꯗꯨ ꯆꯦ ꯃꯌꯥꯝ ꯃꯥꯅ ꯍꯥꯏꯅꯦ ꯂꯥꯁꯇ ꯑꯩꯅ ꯑꯀꯥꯕ ꯃꯤꯅ ꯂꯩꯅꯅꯦꯅ ꯃꯁꯥꯅ ꯉꯥꯏꯍꯥꯛꯃꯨꯛꯁꯨ ꯍꯥꯏꯕꯅꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯗꯤ ꯍꯥꯟꯅꯒꯤꯗꯣ ꯑꯩꯈꯣꯏꯕꯥꯅꯤ ꯆꯥꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯆꯦꯂꯦꯟꯖ ꯊꯥꯔ ꯂꯩꯕꯗꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯨꯡꯗꯗꯤ ꯍꯣꯠꯅꯖꯔꯔꯣꯏ ꯃꯥ ꯃꯊꯪ ꯂꯩꯗꯣꯔꯕꯅꯦ ꯃꯥꯅ ꯀꯥꯕꯒꯤ ꯌꯣꯠꯁꯟꯕꯁꯦ ꯉꯝꯗꯦꯕ ꯁꯤꯡꯗꯣ ꯅꯠꯇꯦ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤ ꯎꯝ ꯌꯣꯠꯄꯁꯦ ꯉꯝꯗꯦꯕ ꯑꯗꯨ ꯁꯤ ꯋꯥꯅꯅꯦ ꯑꯩꯁꯦ ꯌꯣꯠꯂꯤꯁꯦ ꯑꯗꯨꯒ ꯑꯔꯦꯝꯕ ꯇꯥꯏꯞꯇ ꯍꯣꯠꯅꯖꯃꯟꯕ ꯌꯥꯗꯦ ꯁꯤ ꯐꯨꯔꯤꯠꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯈꯣꯡꯉꯧ ꯇꯧꯁꯦ ꯀꯂꯔꯗꯣ ꯑꯩꯈꯣꯏꯕꯥꯅꯤ ꯑꯉꯧꯕꯒ ꯌꯦꯜꯂꯣꯒꯅ ꯑꯩ ꯉꯛꯇꯣ ꯌꯥꯝ ꯁꯥꯡꯉꯦ ꯉꯥꯅꯨ ꯃꯔꯨ ꯁꯥꯡꯉꯦ ꯂꯩꯁꯦ ꯆꯥꯛ ꯃꯔꯨ ꯑꯃꯇꯪ ꯍꯪꯉꯟꯒꯅꯨ ꯀꯃꯥꯏꯅ ꯄꯥꯝꯃꯤ ꯇꯧꯅꯤ ꯍꯥ ꯕꯤꯠꯁꯦ ꯇꯦꯛꯈ꯭ꯔꯦ ꯅꯁꯥꯅ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯉꯝꯃꯦ ꯀꯥꯏꯅ ꯍꯥꯏꯖꯒꯦꯅ ꯈꯜꯂꯒ ꯉꯥꯏꯀꯣ ꯃꯁꯥꯅ ꯍꯥꯏꯖꯕꯅꯦ ꯃꯌꯥꯝ ꯑꯩꯅ ꯅꯠꯇꯦꯕ ꯃꯥꯅ ꯍꯥꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯕꯥꯅꯤ ꯃꯨꯛꯕꯥꯡ ꯅꯝꯁꯦ ꯑꯗꯣ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯑꯄꯣꯕ ꯃꯤꯗꯣ ꯂꯩꯅꯗꯕꯤ ꯑꯀꯥꯕ ꯃꯤꯗꯨꯅ ꯂꯩꯅꯕꯤ ꯍꯥꯏ ꯑꯗꯨꯑꯣꯏꯗꯤ ꯑꯩꯗꯤ ꯉꯁꯤꯁꯦ ꯑꯁꯦꯡꯕꯩ ꯑꯩ ꯀꯥꯟꯅꯕꯗꯤ ꯆꯥꯖꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯗꯤ ꯆꯥꯛ ꯆꯥꯍꯧꯗꯕ ꯑꯩꯅ ꯆꯥꯛ ꯌꯥꯝ ꯅꯝꯃ ꯂꯩꯔꯨꯔꯕ ꯊꯥꯖꯔꯨꯗꯕ ꯑꯩꯅ ꯆꯥꯛ ꯌꯥꯝ ꯆꯥꯈꯤꯕꯅꯤꯗ ꯀꯥꯕꯁꯦ ꯅꯪ ꯃꯥꯅ ꯀꯥꯕꯁꯦ ꯊꯥꯖꯗꯦ ꯆꯥꯛ ꯃꯍꯪꯒꯅꯨ ꯃꯔꯨꯒꯨꯝꯕ ꯂꯣꯏ ꯆꯥꯁꯜꯂꯨ ꯁꯤꯡꯖꯨ ꯏꯔꯣꯟꯕꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯀꯥꯕ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯃꯁꯤꯡ ꯆꯞ ꯃꯥꯟꯅꯩꯅꯦꯕ ꯍꯣꯏ ꯃꯥꯟꯅꯔꯒ ꯅꯪꯅ ꯍꯥꯟꯅ ꯆꯥꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯋꯥꯅꯦꯕ ꯋꯥꯅꯤ ꯀꯩꯅꯣꯅꯤꯗ ꯉꯁꯥꯏꯗꯣ ꯑꯩꯅ ꯆꯥꯛꯇꯣ ꯈꯔ ꯌꯥꯝ ꯍꯨꯛꯑ ꯂꯩꯔꯨꯔꯦꯕ ꯑꯗꯣ ꯅꯪ ꯊꯥꯖꯗ꯭ꯔꯒ ꯀꯥꯏꯔꯕ ꯑꯗꯨꯅ ꯋꯥꯗꯣ ꯐꯖ ꯍꯥꯏꯅꯁꯦꯕ ꯃꯊꯪ ꯆꯦꯂꯦꯟꯖꯁꯦ ꯑꯗꯣ ꯁꯤ ꯊꯧꯑꯣꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯊꯥꯖꯗꯅ ꯆꯥꯕꯗ ꯆꯥꯕꯗꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯞꯄꯤꯗꯅꯀꯣ ꯁꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯍꯩꯔꯛꯇꯣꯏꯅꯦ ꯀꯩꯅꯣ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯂꯧꯈꯠꯄ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯔꯤ ꯌꯥꯅꯔꯦꯕ ꯇꯧꯕꯅꯤ ꯃꯁꯥ ꯑꯗꯨꯒꯤꯅꯦ ꯑꯍꯟꯈꯩꯅ ꯑꯅꯥꯟꯕꯒ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯏꯔꯣꯟꯁꯦ ꯀꯥꯏ ꯍꯥꯏꯅꯕꯗ ꯁꯤꯁꯤ ꯅꯥꯟ ꯉꯥꯄꯨꯝꯗꯨꯁꯨ ꯅꯥꯜꯂꯦ ꯁꯤꯁꯨ ꯅꯥꯜꯂꯦ ꯄꯅꯤꯁꯃꯦꯟꯗꯤ ꯃꯌꯥꯝ ꯉꯝꯃꯣꯏꯕꯀꯣ ꯍꯦꯟꯖꯥꯡ ꯈꯛꯇꯪꯗꯩꯅ ꯑꯇꯝꯅ ꯆꯥꯕꯅꯦꯕ ꯃꯌꯥꯝ ꯄꯅꯤꯁꯃꯦꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯌꯦꯟ ꯃꯊꯪꯒꯤ ꯆꯥꯒꯗꯕꯁꯦ ꯃꯥꯅ ꯂꯩꯗꯣꯏꯅꯦꯕ ꯑꯄꯣꯕꯅ ꯃꯥꯅ ꯍꯥꯏꯅꯦ ꯑꯀꯥꯕꯅ ꯂꯩꯅꯕ ꯍꯥꯏꯅ ꯉꯔꯥꯡ ꯍꯥꯏꯕ ꯉꯔꯥꯡꯗ ꯑꯩꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯍꯥꯏꯅꯔꯀꯥꯟꯗ ꯑꯀꯥꯕꯅ ꯂꯩꯅꯕ ꯍꯥꯏꯌꯦ ꯑꯩꯁꯦ ꯑꯗꯨꯗꯤ ꯈꯜꯂꯨꯗꯕ ꯑꯩꯅ ꯆꯥꯛ ꯆꯦꯂꯦꯟꯖꯅꯦ ꯍꯥꯏꯕꯁꯤꯒꯤ ꯑꯩꯅ ꯆꯥꯛ ꯍꯥꯟꯅ ꯌꯥꯝꯅ ꯆꯥꯔꯨꯕꯅꯦꯕ ꯑꯗꯨꯅ ꯀꯥꯡ ꯑꯃ ꯄꯥꯏ ꯐꯣꯟꯗ ꯀꯥꯡꯁꯤ ꯈꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖ ꯃꯥꯅ ꯉꯝꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯍꯤꯟꯖꯥꯡ ꯃꯥꯅ ꯂꯩꯔꯛꯑꯅꯤ ꯀꯩꯅꯣꯅꯤꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯀꯣ ꯑꯀꯥꯕ ꯃꯤꯗꯨꯅ ꯂꯩꯅꯕꯅ ꯉꯔꯥꯡ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯁꯦ ꯀꯥꯅꯕ ꯈꯟꯕꯅꯦꯕ ꯑꯗꯨꯕꯨ ꯀꯥꯎ ꯌꯥꯗ꯭ꯔꯦꯕ ꯑꯩꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯔꯤꯉꯩꯗ ꯀꯥꯍꯧꯗ꯭ꯔꯦ ꯃꯥꯅ ꯃꯥ ꯌꯥꯝ ꯊꯥꯖꯗꯅ ꯀꯥꯏ ꯍꯥꯏꯌꯦ
ꯊꯥꯖꯗꯅ ꯑꯩꯅ ꯀꯥꯕ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯟꯈꯤꯕꯗꯣ ꯃꯥꯅ ꯍꯥꯟꯕ ꯃꯁꯤꯡꯗꯤ ꯆꯞ ꯃꯥꯟꯅꯩꯕ ꯃꯁꯤꯡꯗꯤ ꯃꯥꯟꯅꯩꯅꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯟꯈ꯭ꯔꯦꯕ ꯈꯔ ꯍꯥꯟꯕꯗꯣ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯃꯌꯥꯝꯅ ꯆꯥꯅꯤꯡ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯩꯅ ꯍꯥꯟꯅ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯒꯤꯁꯦ ꯑꯗꯣ ꯀꯔꯤ ꯔꯨꯜꯁꯅꯣ ꯍꯥꯏꯔꯝ ꯍꯥꯏꯃ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯅ ꯇꯧꯁꯤꯔꯣ ꯑꯩꯕ ꯍꯥꯏꯔꯣ ꯑꯀꯥꯕ ꯃꯤꯅ ꯂꯩꯕꯤꯗꯣ ꯀꯥꯕ ꯃꯤꯅ ꯂꯩꯔꯔꯣꯏꯁꯦ ꯑꯄꯣꯕꯅ ꯂꯩꯔꯁꯦ ꯌꯥꯅꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯍꯦꯟꯖꯥꯡ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯐꯨꯔꯤꯠ ꯑꯝꯇ ꯎꯠꯆꯔꯝꯒꯦꯗ ꯃꯌꯥꯝ ꯆꯦ ꯌꯨꯝꯅꯥꯝ ꯖꯤꯌꯣꯡꯅ ꯄꯤꯔꯛꯄꯅꯦ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯃꯥꯅ ꯂꯩꯔꯛꯄꯅꯦ ꯈꯨꯐꯖꯁꯤ ꯐꯨꯔꯤꯠꯁꯦ ꯌꯥꯝꯅ ꯃꯆꯨꯁꯤ ꯑꯗꯣ ꯐꯣꯟꯗꯅ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯗꯦꯕ ꯑꯁꯦꯡꯕ ꯗꯥꯏꯔꯦꯛꯇꯅ ꯍꯦꯟꯅ ꯐꯨꯔꯤꯠꯁꯦ ꯐꯖꯩ ꯍꯥꯏꯕ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯑꯇꯣꯞꯄ ꯍꯦꯟꯖꯥꯡ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯣ ꯆꯦꯂꯦꯟꯖꯁꯦ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯅ ꯍꯥꯏꯕꯗꯗꯤ ꯑꯀꯥꯕ ꯃꯤꯅ ꯂꯩꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯅꯗꯤ ꯍꯥꯏꯕꯅꯦꯕ ꯑꯀꯥꯕ ꯃꯤꯅꯗꯤ ꯂꯩꯅꯗꯦ ꯑꯄꯣꯕ ꯃꯤꯅ ꯂꯩꯅꯒꯗꯕꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯥꯅꯗꯤ ꯑꯀꯥꯕꯅ ꯂꯩ ꯑꯗꯨꯝ ꯍꯥꯏ ꯂꯩꯌꯦ ꯑꯀꯥꯕꯅ ꯄꯅꯤꯁꯃꯦꯟꯗꯣ ꯑꯀꯥꯕꯅ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯂꯞ ꯄꯨꯟꯅ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯕꯥꯏ